ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯀꯔꯤ? ꯁꯣꯝꯁꯦ ꯇꯥꯃꯣ ꯃꯉꯥꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯦ. ꯆꯪꯉꯣ. ꯐꯝꯁꯦ. ꯃꯐꯝꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ꯭ꯔꯥ? ꯑꯣꯏꯗ. ꯋꯦꯇꯔ. ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ. ꯌꯥꯔꯅꯤꯗ. ꯁꯥꯁꯨ ꯁꯥꯕꯅꯤꯅ ꯖꯨꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯁꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯍꯥꯏꯔꯣꯅꯦ. ꯒ꯭ꯔꯦꯞ ꯖꯨꯁ 2 ꯈꯛꯇꯪ ꯁꯦꯝꯕꯤꯔꯛꯑꯣ. ꯐꯅꯤ ꯃꯦꯝ. ꯑꯗꯣ ꯃꯤꯡꯕꯨꯗꯤ ꯈꯪꯅꯔꯦ. ꯂꯦꯝꯕꯤꯁꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯑꯩꯁꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤ. ꯑꯗꯣ ꯇꯥꯃꯣ ꯃꯉꯥꯜꯗꯤ? ꯑꯩꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯖꯣꯕ ꯑꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯅꯦ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯈꯜꯂꯦ. ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ. ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯖꯔꯤ. ꯍꯣꯏꯗ. ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯈꯛꯇꯅ ꯊꯕꯛ ꯅꯠꯇꯦ. ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯑꯗꯨꯗ ꯇꯥꯃꯣ ꯃꯉꯥꯜꯒꯤ ꯊꯕꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯑꯩꯗꯤ. ꯂꯦꯝꯕꯤ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯤ? ꯑꯧ ꯁꯥꯔ. ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯕꯅꯤ. ꯑꯩꯅ ꯑꯕꯨꯡꯇꯣꯟ. ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩ, ꯑꯗꯨꯅ ꯑꯩ ꯍꯜꯂꯝꯃꯒꯦ ꯂꯦꯝꯕꯤꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯐꯖꯅ ꯄꯨꯟꯃꯤꯟꯅꯧꯔꯣꯀꯣ. ꯍꯣꯏ. ꯄꯥꯏꯁꯟꯕꯤꯌꯨ. ꯌꯥꯅꯤꯗ ꯇꯥꯃꯣ. ꯑꯩꯕꯨ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ? ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯃꯒꯨꯝꯅ ꯐꯥꯎꯔꯤꯕꯁꯦ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯖꯥꯠꯂꯣ? ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯩꯔꯦ. ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯁꯛꯁꯨ ꯈꯪꯅꯔꯁꯤꯕꯨ ꯋꯥꯈꯜꯂꯣꯟꯁꯨ ꯆꯥꯅꯩ.
Tamo. Tamo. Ngasi unarisidagi amuk karamba matamda unadoino adusu khangdaba as nupana tadawna Lembia amta ngakho number dom tapi biram ba Yaraba. Hoi. Farene. Bye bye. Bye.